US President Joe Biden na Russia gi Mayokta Michang Khomkhre. President Joe Biden na Russia na Ukraine da landa siliba sige dandi pibo oina malem gi laibak singda Michang Khombo oina Europe ta numit manga ne khongchat pangthokre haina official report amagi matungin phongdok le. President Biden na group taret ki leading economy power singi group ki mifam Germany gi varian alpada pangthokliba masida saruk yakhe masigi matung tarakpada mahakna Madrid satuna NATO gi laiba kuntra gi leader singa unaduna wari sanakhe. Russia na Ukraine da landa siliba sige dandi piba made Ukraine bu support tawriba malem gi laibak singi khutpu bu support tawna bagi damakta Biden gi khongchada si pangthokhiba nei. Russia na Ukraine da landa sinkiba asina maram oidaga chana thangna bachinjak amade energy gi mamal asi atiyapakna wangkhre. Ukraine gi lana si tangkak amada changsilak lei masigi mamangda Biden na March thada Europe ta khongchat pangthokhiba gi thokdok leikhra nei. Russia na attack tawkhraba matung sayol khara kanaraba matung da President Biden gi khongchada du pangthokhiba nei. Matam adu da mahakna Brussels da satuna khutpu singa wari sanakhe. Mahakna Poland da satuna Eastern Europe ki partner singda asoy angam thokaloi thajaba pikhibani haire. Ukraine gi tongan mapum kaya da Russian missile singna atat akham leitan attack tawkhre. Malem gi ani subalanjaw matung dagi Europe ta khwaidagi chawba lana duna tha manga sujilakiba ngarang thangje numitta Ukraine da nongsub amasung awang loinana kha thangba city gi mapam kaya da Russian missile singna atat akham leitana attack tawrakhre. Nongpok thangba Luhansk region manung da leiba Severodonetsk amasung Lysychansk kauba city phaibok asida irai numitta Russia na artillery amasung nongthaktagi attack sing chatharakre. Micham sa kaya leiriba chemical plant amadasu missile kapsilakre haina ngarang Ukraine gi official amana phongdokre. Numidang da Ukraine na mapam pumnamakta punna cruise missile nifugani pa na attack tawrakre haina Twitter da Ukraine President gi advisor Mikhailo Podolyak na haike khwaidagi nongna Russian singna manglom da hena sangsilakiba duna President Putin gi pandam singgi manungda ma oiriba Luhansk pu mapungpha na paisida na bohona bada Moscow da hena naksilhalagani amasung mathangi maruoiba mijeng phamadu Lysychansk ta thamnaba yum phamadu thonkhre. Lysychansk pumnamak paisina na bohona bada to pachayol ama makhai sangkhigani haina Russia na recognize tawba separatist Luhansk People's Republic ki Interior Ministry gi official ama oiriba Vitaly Kizelev na Russia gi TASS news agency da haike Luhansk amasung masiga thangnaba Donetsk na sariba nongpok thangba territory Donbas amasung Kharom da artillery gi ahenba power sizinaduna Moscow amasung masigi khongbu separatist singna mijeng thamlakhre. Marak asida British Prime Minister Boris Johnson na Ukraine Russia ka santi gi dilama yana hananabagi sapu ama mayok naraba yai haina mangonda ki balai haina ngarang thangja da phongdokre. President Putin na Ukraine da mahaki lambi phangkhiba asigi falsing aduna international security da khudong thian gani amasung asangba matamgi economic disaster ama thogan gani haina British Prime Minister aduna haike thangja numita Russia na amuka hanna awangda Ukraine yani suba khwaidagi chawba city Kharkiv tagi hauraga nongpok ta Severodonetsk phawbada military amasung civilian infrastructure singda missile sing kapsilakre haina Ukraine gi armed force gi general staff aduna haike region kaya marum gi governor singnasu Ukraine gi mapum kaya da ngarang thangja numita akan be attack tawrakre haike misam singda pandam thami haiba wafam sing adu Russia na yakhide Zhytomyr city gi yamna manaknak na military infrastructure facility amada missile kuntrarom kapsilaki haina Zhytomyr region gi governor Vitaly Bunetsko na haike missile sing adu gi manungdagi yamdrabada tara marag thalaga thugai ki haina mahakna makha takhe Kharom da cruise missile mangana Mykolaiv city da attack atharakhe asokpa kaya marum plane na lokthok na bohona re marak sida Ukraine amukka hanna Luhansk ta leiriba phiba madu ingtha hananaba Moscow ga khulai gi sakti mananaba mathau tai haina makok thongba general Valery Zaluzhny na mahakka phamanaba US ki general aduna phone tawduna ahen ba khulai sing pinaba kanna taksille. Russian forcing na henjilakbadagi Severodonetsk ki khada Ukraine gi lanmi sing adu town sing dagi handoklakre. Amarom da Ukraine gi lana sida Russia gi general kaya marum maruoiba kaman sing dagi tha sida Russia na lokthokiramba yai haina British Defense Ministry na ngarang phongdokre. Lana sida gas oil amasung food ki mamal sing wangkhat anduna European Union bo Russia gi energy da yamna tangjaba du
Hanthanduna amasung Finland amasung Swedenbu NATO membership oinanaba hona halaktuna malemgi economy amasung Europe security arrangement da paksana sapu ama pirakre. Economic crisis laksin bada mateng pangnaba US ki delegation ama Sri Lanka da satlagadai. Hauzik Sri Lanka na mayok nariba economic crisis laksin bada mateng pangnabagi damakta diplomat of state amasung treasury ki official sing yauba US ki top delegation ama numit humnigi khongchatta nongmaijing numita ithat laiba kasida chatlaganai. Biden na US ki ahanba maruoiba gun control ga mari lainaba bill khuyak pikre. President Joe Biden na thangja numita chahi kaya muki manungda ahanba oiriba gun safety ga mari lainaba maruoiba federal bill khuyak pikre. Bill adu khuyak piraduna President Biden na haikhe maduda tasengna mathau tariba kaya yaudriba oirabasu maduna miyoi kaya gi punsi kallaganai. Europe ta maruoiba diplomatic summit ani da saruk yananaba Washington thadoktringegi mamangda White House da wangang bada mahak na haiki madude bill asina ayhak na apamba pumnamak thabak oina pangthokanba ngamdrabasu masida miyoi kayagi punsi kananaba ayhak na matam sangna propose tawduna lakiba action sing yaure. Gun legislation atu da naha oiriba nongmai lediba miyoi singbu hanadagi hena check tawba hengathanba amasung pot singbu matam kharagi oina threat amani haina launaba miyoi singa khulai thadokhanba ngamhaliba red flag law sing hokdogliba state singda federal case pibagi wafam yaure nongmai paibagi ayaba pidaba miyoi singidamakta nongmai lainaba honariba singi mayokta phapun bagi campaign sathadamba amade gun trafficking lakshinanabagi damak dollar billion kaya kaithokpagi wafam yakhrabane. Document adu khuyak pibada Biden amukha na haiki madude anoba law asina punsi kaya kanba oirasano. Abortion thingba wayel America gi damak awaba numit amane President Joe Biden. US Supreme Court na ngarang mipum khudingmakpu thak nihanba ruling amada miron ba ama marakta loisinabagi constitution na pibahag adu loisinhankhre. Chahi yangkhairom gi mamang da US da nupi singda piramba abortion rights sing adu Supreme Court ki ruling adu na loisilhankhre. Abortion ama taunabagi nupi amabu hag piba singthaningai oiba 1673 Roe versus Wade wareb adu court aduna mathanga onthokre amasung lanai state singna makhoi masana procedure adu ayaba piba natraga athingba thamba yani haikre. US President Joe Biden na Supreme Court ki abortion ruling adubu American singi constitution na piba hak adu lauthokiba court asigi amasung laiba kasigi damak awaba numit amani haikre. Taiwan China gi marakta setpa nungsinabagi mari thamba pamme manaba thak amada laihanba phai. Taiwan na matam pumnamakta sinaga thonglon sinaduna laiba pamde laibak ani na yaningba amade thajanaba laiminaba pamme adubu laiminaba matamda political gi precondition thamdana manaba thak amada laiminaba pami haina Taiwan gi Premier Su Chang na ngarang phongdorokre. Pakistan da se phanglaktabadagi textbook ki crisis lakpa yabagi phibam laire. Pakistan da selthum ki crisis thoglakpa amade makhal makha kayagi taxing impose tawbaga loinana inflation wangkhalakpa sina education sector da saitheng chauna pirakle. Karigumba laibak asida puthokchaba chegi mamal leptaba tarabade chahi asida textbook phanglaktabagi problem ama lakpa yai haina publisher singna warning tawkhre. Bangladesh ki Prime Minister Hasani na Padmathong Sangakhre. Bangladesh ki Prime Minister Sheikh Hasani na thangjanumita Padmathong Sangakhre amasung government na funding tawba chawraba project adu laibak adugi miyamgi ni haikre. Aroibada tabiriba pumnamakpu thagatjari.